Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Mukhyamantri Nongthombam Biren hairi NEC gi humudran suba plenary mifamna awanom puklomdambu hena chakot hanana ba pandam thamli Anokba space technology singna awanom poraiza singda ahenba sakti piba ngamlagani haina Mukhyamantri Nongthombam Birena fongdokli India State of Forest Report lisingani kulhumdogi matung inna leba asigi umange saru square kilometer lisingama jamri nifumanga hengatle amasung Chitrabhanu makhagi nupi gi T20 Asia Cup cricket ki title varat na laure Mukhyamantri Nongthombam Birena Agartala da pangthokpa humbudrani suba North Eastern Council NEC gi plenary session da saru yakhre social media da thakapa warul amada Mukhyamantri hai mipamasina awangno poklamdam gi miyang gi yaifana ba khongthang ka lokhot pagalonena lamdam asida chakhot pa porakna ba thawrang ka lokhotna ba pandam thamli Sri Birena hai Pradhan Mantri Narendra Modi gi miyang makha da bharaki Asta Lakshmi haina khangnari ba awangno pok raja simbu Egg first haiba wakalonda chakotpa connectivity amasung ahenba sakti pinena honari Sri Birena Kendra gi Griha Mantri Amisa amasung Dona Mantri Jyoti Aditya Sindabusu awangno po raja sing chakotna ba honari ba asike damakta thagat pa phongdokhe Numinini chathagadaba mifamasda Kendra gi Mantri Singh Rajapal Singh Mukhyamantri Singh amasung awangno po raja singh gi mukok thongbo official singh na saru yari mifamasing Kendra gi Griha Mantri Amit Shah na Agartala gi Prajana Bhavan da hokdokibani Plenary session da wangang bada Sri Amit Shah na hai awangnom poklamdam da lalhobugi samasya singthanga oina hanthaba ngamle amadi micham chibagi sangsu hanthare mangna hai Pradhan Mantri Narendra Modi na awangnom poklamdam hena chakhonabagi damakta akhanaba miyang thamli lamdam asida sel thadana ba kendra sarkar na investor singbu puning thogatli Mukhyamantri Nongthombam Birena hairi anogba space technology singna awangnom pokraisa singda ahenba sakti piba ngamlagani social media da thagalakpa post amade Mukhyamantri hai technology sing asigi matengna border security disaster management natural resource mapping lowshingu ba urban planning amasung connectivity yauna ate hiram kaya chakhotna na bahona bada chauna mateng oiragani Mukhyamantri na North Eastern Space Application Center Society gi taranitho shubam mifam da saru yakhi Amaramda Mukhyamantri Nongthombam Birena hairi drug yauna nisagi polam sing karba toriba myoy khudimak pikpa chawbagi khenaba thamdana phagatuna cherak pigani social media da thagapa warol amada Mukhyamantri na Raja Police na war on drugs ki matang da lawriba thawtangbu thagatpa phongdorakli Numit marini chathakadaba sumanglangi matang da khanana bagi mifam Imphal gi palace compound leiba iboyama sumangla sanglenda chathari Ngasinini chamba nimita sumangla maramda khanghairaba expert na sumangla marilena ba tongan hiram kya da che pathokli State Kala Academy Imphal na sen bakhanena nabi miphamasi tha sigi kunmari da loshingani tabiriba pawasi Akashvani Imphal digini Kendra ki Environment Forest amasung Climate Change Mantri Bhupendra Yadav nangarang India State of Forest Report lisingani kulhumdoi Dehradun da leiba Forest Research Institute da phongkhre Kwadiki Nober report asigi matung ina leiba asigi apunba umang amasung uwa hobagi mafamsing asi square kilometer lakh nipan lising kontaret chahum yang khaiteret romni masina bharat ki apunba lamgi saruk chada kunmanga dasmik amateret konsili Masing manung da square kilometer lakh taret lising tara manga chahum nipuhum doina umangi saruk na konsili aduga square kilometer lakh ama lising tara ni sup na tara mani na uwa hobu mafam oiri report asigi matung ina leba asigi umangi square kilometer lising ama chamri nipum nga hengatle masigi damakta Sri Yadav na nungai pa phongdorakli Kendra ki Port Shipping amasung Waterways Mantri Sarvananda Sonowal hairi awangnom poklamdam gi National Waterways ki ising lambi sing hena fagan hanab gi damakta Sagarmala program gi makhada lupa koti chatre humpu doi changna paike kadaba project taruk hapchile Sagarmala program asi leba asigi ising lambi hena fagan hanana ba paikhat pa flagship scheme amani scheme asigi makhada ising lambi kilometer lising tere chonga samna hanana ba pandam thamle Maharashtra ki Mukhyamantri Devendra Fadnavis na mahaki mantri mandal da yauriba mantri singna paigada pham sing lokthokle Shiv Sena ke luchingba amasung upa Mukhyamantri Eknath Shinde na Urban Development Housing amasung Public Works pairagani NCP luchingba amasung upa Mukhyamantri Ajit Pawar na Finance Planning amasung State Excise pairagani Maharashtra ke BJP President Chandrasekhar
Wawan Khulena State Revenue Mantri Oiragani BJP gi Radha Krishna Vikena Patilna Water Resources Godavari amasung Krishna Valley Development Corporation amasung NCP gi Hassan Mursifna Medical Education Mantri Oiragani BJP gi Chandrakant Patilna Higher and Technical Education amasung Parliamentary Affairs Mantri Oiragani Girish Mahajana Water Resources Bidarbha Tapi Konkan Development Corporation amasung Disaster Management gi Mantri Oiragani Sri Devendra Fadnavis na Home Energy Law Judiciary General Administration Information amadi Publicity amadi atay mantri sina paidaba phamsing su pairagani Punjab ki Mohali da ngarang building ama ningkhairakpada miyoi kaya nansinduna asiana amadi aso opan nangle hairi Raja Police ke makok Gaurav Yadav na hai NDRF Army amasung police na punna khusam naduna akai etoi marakta nansilangani haina chingnaba miyoi sing thiba amadi kanbagi thabak chathari medical team amasung anakpada leiba hospital singsu tengbang pinabai damakta sem saduna leinari Paukara na hai Himachal Pradesh ki Tirote gi nupi ama sokpana maram oduna laikidre thazaba yaba pau amagi matungina miyoi tam taramanga rom aka etoi marakta nansinduna leiramba yai hairi Maras da Raja ki Mukhyamantri Bhagwan Singh Mana Thogdo asigi matang da district authorities singa pau faunari amadi mi kanbagi thabak chathari Germany gi Magdeburg ta Christmas market ta chathakiba attack ta miyoi manga lekhidaba amasung chani hena aso open nangkiba thogdo adubu Bharat na yaningdaba phungdorakli Mapan Thorum Mantraloi na thokpa cherol amana hai thogdo adu yamna tamthiba amasung wakhal yaudaba thongni thogdo adu da Bharat macha taresu aso open nangki makhoi manungda ahumdi phibam phagalakpadagi hospital dagi discharge tokre hairi Kendra Rail Mantri Aswini Besam Nangara Indian Railways ki Karmachari Sama Sumna Ama Amasung Officer Singda Thoidok Hendopa Mathau Pangthopagi Damakta Humpumapan Suba Ati Business Star Rail Sewa Award Lisingani Kunmari Kusinakre New Delhi da Pangthopa Tharumtu da Mantri na Hokiba Chehitara da Indian Railways na Singthaninga Oina Paikaliba Thabak Singi Matangda Thagatpa Phungdokhi Maras da Christmas Kumai Amasung Sabarimala Lai Krumnabagi Damakta Kerala da Akhanaba Rail Gari Tara Chelagani Haina Railways Mantraloi na Lokthokre Chehi Taram Papan Makhagi Nupigi T20 Asia Cup Cricket ki title Bharat na Laure Malaysia gi Kuala Lumpur da ngarang sanaki va final da Bharat na Bangladesh pudran nipuma thoida maithiba piduna title si lobang ngamkhibani match adu da Bharat na hana batting tobada apiba over kunda wicket tare turaga run chamatra tre lokhi madugi pakhumda Bangladesh na over tara nipanga ball humda wicket punnamak turaga run humputra taru khaklo wangamkhi Var ki Gongari Trisana ball nifutere ran yankani to lobangam ki tournament asi tha sigi taramanga da hokibani International Shooting Sports Federation ISSF na Junior World Cup Bharat na ahanba oina yumbu oiduna mathang chehida pangthok lagani International Shooting Sports Federation na Junior World Cup asi Bharat na yumbu oiduna pangthok na ba National Rifle Association of India da khangalakpani competition asi da rifle pistol amasung shooting competition sing yaugani Komapan Suba Senior Women's National Football Championship for Rasmata Zizabai Trophy da Kundani Third Champion Oikraba Manipur ga Orissa ga heng final sanargani match asi Chhattisgarh gi Narayanpur Leba Ramkrishna Mission Ashram ground da sanagani Panbaya badingarang sanakiba ahanba semi-final match da Manipur na Nongchu Bengal bu panjal ahum sino da thoikibani ani suba semi-final da Odisha na Haryana bu panjal ani sino da thoiki amorom da Humutra ni pan suba Santos Trophy gi ngarang sanakiba group B match amada Manipur amasung Nongchu Bengal panjal amatta chanadana draw chatkre Manipur gi mathang match hayeng nungtil pung ani makhaida yumbu oiriba Telangana ga sanagani aroiba da maroiba pau amukhana Mukhyamantri Nongthombam Biren Hairi NEC gi Humbudan Tusuba plenary mifamna awang nongpoklom dumbu hena chakot hanana ba pandam thamli Anoba space technology sinna awang nongpo raja singda ahenba sakti pibangam lagani haina Mukhyamantri Nongthombam Biren phungdorakli India State of Forest Report listing ani kulhumdagi matungina leba asigi umangi saruk square kilometer listing ama chamri nipumanga hengatle amasung Chehi Taramapan Makhagi Nupigi T20 Asia Cup Cricket title Bharat na Laure Paul Rizeri